Peace PAODAM ing tabir besingbu ahanba maktada nomaitheng kunje soina tam okchiboloina khurumjari ngasigi maruiba pauda Kuki khulai paiba singa su extend tawrakhidaba si house ki warepu ikai khumnabagi oigani khali haina Chief Minister N Birena Phougrakchao Kuki khulai paiba singa Phougrakchao Ikhai tolbung savalda bom Yaona Nongmei Kapshinlakhre Kangpopi district ki Makhan village ki lam ekar chama kuntrarom Indian Army da pinaba Manipuri nga ki warip ki mayukta Makhan village khunja singna wakat khongchat chatkre Loinana Nobel laureate Muhammad Yunus na Bangladesh ki interim government ki head oina wasak lauragani Mapunga pau miyam da pizari Suspension of Operation Su Agreement dagi Manipur lengakna withdraw tawkhrabasu maikai ahumgi agreement oibana agreement asi ngasi su hingli haina logani adubu agreement asi lisingani kunmarigi February kumapan dagi di makhatana sangdoktri haina Chief Minister N Birena House thamkre wafam asingasi assembly gi maphamda sugunu AC gi MLA K Ranjina pukhatkiba star question amage paukhum oina Chief Minister na phongdokhibani Chief Minister na makhatana hai lisingani kunmarigi March amadagi July kuntra mathoi phawbada police na law kaina thabak tawba singa mai lenina FIR chama kuntra taret register tawki loinana investigation tawraba tungda kedar ahum phaga le haina phongdoki MLA K Ranjit na pukat ki by star question adogi supplementary question da MLA Ranjit na phongdoki bada Manipur da su makhatana chatnaribra chatnadabra haibasi miyamda jamam naba leibana star question asi pukatpani loinana kevine na withdraw tawbada natana house na su withdraw tawnaba warep laukraba su agreement asi haujuk phawba hingli hariba asi house ki dignity soktabra haina hangki masigi pakhum pirna Chief Minister na su tawnaba si peace prokna bagi pandamda India lenga ki makhana tawbani State lengak na hekta khud thingjinba ngamde house na su withdraw tawbagi warep lawkhibadu center da thakre lisingani kunmarigi February kumapandagi su extend tawkhidaba si house ki warep ikai khumnabagi oigani khali haina Chief Minister na house ta thamki loinana India lengak na state asigi miyam gi mayokta thabak tarokloi haibagi thajabasu Chief Minister na phongdoki Media House ki newsprint purakpa truck ama ngarang khutlai paiba sakhangdaba singna Imphal Dimapur lambi ki modbung area da hijack tawduna newsprint sing mai thadna mangan khibagi thodok yamna laibak thibani thodok ase lengakna peace purakna bagi hotnariba si sabotage tawnaba hotnabani haina samtong AC ki MLA Nisikan Sapamna House ta Phougrakchao wafam asi assembly ki 0 hour ki khutong chawa lauraga MLA Sapam Nisikan na house ta thamkibani MLA sina makhatana Manipur ki hauji oriba irang asina media fawba victim oire newsprint manghan takhan bagi thodo ase driver singna phongdopagi matung ina KNF na chathakibani hairi thodo asiga mailenna transporter singi maikidagi Kangpopi district ki SP da phone tawduna paw fawnna ba honnabadiso SP na phone pairakidi hairi Kangpopi district ki SP na response pirakhidabagi maram karigino haina MLS na speaker ki khuthangda DG ki pukning chingsin khibaga loina security personnel singna masagi mathau nithina tawhaningbagi apamba su phongdoki National Highway sing matam chupada free flow oina chatnaba Naga Traders Union na lokhatpa thabaksu MLA Nisikan Sapamna thagatpa phongdoki
लोनना ट्रक अदुदा पुरक्किबा न्यूज प्रिंट रील असि पुना कुंथ्रा हुमदोइनी मई थादुना मांगहनखिबा अदुदा यावखिबा रील सिंगसु रिटर्न तौबिरकनबा मरिनबसिंगदा अपील तौखि लोनना आइखोइ मसेंगी मरक्ता अमना अमगी मांगनबा होटनबना कानबा करिसु पुरक्लोइ मणिपुर थुगाइनबा होटनबसिंगदगी आइखोइ पुन्ना सेक्सिमिनसि हाइनसु हाउसकी खुतांगदा पाउजेल पिखि गुवाहाटी दगी इम्फाल तमना पुरक्पा प्रेस की पोलम कया कांगपोकपीदा सखंगदबसिंगना मई थादोक्तुना मांगहनखिबगी थौंग अदुबु यानिंगदब फोंदोक्तुना हयेंग पाउसे फोंगबा अमदी इलेक्ट्रॉनिक मीडिया सिंगी पाउ संदोकपा लेपना खोंजंग संगसिलगनी हाइना ऑल मणिपुर वर्किंग जर्नलिस्ट यूनियन अमजू अमदी एडिटर्स गिल्ड मणिपुर ईजीएमना थादोकपा चेयर अमन हाइरी अमजू अमसुंग ईजीएम की वाइस प्रेसिडेंट सिंगना खुयेक पीदुना थादोरकपा चेयर लसिनहाय ngasi मणिपुर प्रेस क्लब की लोकताक हॉल दा पांगथोकिबा अमजू अमसुंग ईजीएम की इमरजेंसी मीटिंग अमना थोंग अदु अकनबा मोंगदा कंडेम तौबगा लोइना पाउ फोंगबा अमदी संदोकपा लेपना खोंजंग संगसिनबा वारेप असि लेपकिबनी थोंग असिगी अफफदा खुदिंगमक स्टेट लेंगाक सिक्योरिटी एडवाइजर अमदी मणिपुर पुलिस की डीजीपी न पुगदबनी मणिपुर की इरांग असी हेक हौरकपदगी प्रेस मटेरियल सिंह पुरकपदा अपन पीबीगनु अमदी मतिक चाबा चेक्सिन थौरंग लौखटबियु हाइबो वफमसी अमजू अमसुंग ईजीएम न तक्सिनना लाकपनी अदुबो इम्फाल दिमापुर अमसुंग इम्फाल जिरिबाम नेशनल हाईवे सिंगदा मसक खंगदब मियोसिंगना प्रिंटिंग मटेरियल सिंह पुरकपदा अपाम मोंगदा सेल खाइबा अमदी ट्रांसपोर्टर सिंगदा अवाव पीबगी थौंग असी ngasisu laksin bangamdana ngarang mai थादोक्तुना मांगहनखरबा पोलमसिंग असिगी कंपेंसेशन स्टेट लेंगाकना पीगदबनी नाकल अमरोमदा इम्फाल दिमापुर लंबी परिंगी सेनापति अमसुंग कांगपोपी डिस्ट्रिक्ट की मनुंगचनबा लंबी परिंग अमसुंग इम्फाल जिरिबामगी तामेंगलोंग अमदी नोने डिस्ट्रिक्ट की मनुंगचनबा सरुकसिंग असिसु IGAR ईस्टना पुरीबनी IGAR ईस्ट की महुत्ता आर्मी की रेड शील्ड डिवीजन दा ओइन नत्रगा IGAR साउथ थौदांग सिनबियु हारदना हयेंग अयु पुंगतादा मणिपुर प्रेस क्लब ता पांगथोकदोरिबा खोंजंग असिदा पाउसे पुथोकलिबसिंग प्रिंट यूनिट की स्टाफ सिंग अमदी मीडिया का मैलिनबा खुदिंगमंगना सरुक याबियु हाइना सुचेरसना अपील तौरकली ngasi nungthil pung 2:05 taba matamda Bisnupur district amadi Churachandpur district ani lonaba Churachandpur district ki Kangbai amadi Torbung ani lonaba mafamda akanba mongda Nongmei kapnabagi thodok thokre पुलिस तकी फंगबा पाउगी मतु इनदी नोमई कापना रिबा मफम मसी चुराचांदपुर डिस्ट्रिक्ट के कांगबाई मनाक्ता लेबा हायर सेकेंडरी स्कूल का थंगनबा मापन सुबा असम राइफल्स की गेम का नकनबा मफम मदनी हारी मफम अदुदा ngasi nungtil कोकी खुलाई पाइबा खुपु खरा चंगसिलकपदगी मफम अदुदा हाना लेबा खुलाई पाइबा कोकी खुपु अमना नोमई कापना तकथोकनबा होनकी मदुदा नाकल अनिमक्ता बोम यावना अकनबा मोंगदा मिनिट 95 रोम नोमई कापना की हारी नोंगमई कापनबा दुना चुराचांदपुरगा बिष्णुपुरगा लोनबा फौजाखाई पुलिस स्टेशन नकोनबा फौजाखाई बाजार फाउबा नोंगमई मरु यौखिलखी लोनना चुराचांदपुर बिष्णुपुर डिस्ट्रिक्ट का लोनबा फौजाखाई खुंजा सिंगदे पाकटपदगी लाजिनबा फाव यावकी हारी पुलिस की पावसिन हाई नोंगमई कापनबा दो कुकी मिलिटेंट ग्रुप अनिगी मरक्ता ओइबे याई हाइना थाजनरी चप चाबा पाव खंगद्री खंबंगमद्री अदुबो नोंगमई कापनबा दुदा नोंगमई मरु नचिंगबा बिष्णुपुर डिस्ट्रिक्ट लांसिलक्तुना फौजाखाई बाजार फाउबा यौसिलकपसना मियामदा दुकी मतिक मिपाय पोकनकी हौजिक बिष्णुपुर अमदी चुराचांदपुर डिस्ट्रिक्ट ताइनबा मफमसिंगदा पामदबा थौदोकसिंग थोक्तनबा फौजाखाई पुलिस स्टेशन की माइकेदगी अकनबा चेक्सिन थौरांगी थबक लौखटले लोनना नोंगमई कापनफम ओइरिबा कांगबा युमफमसिंगदा कॉमिंग ऑपरेशन चथखरे ngasi nungthil pung 2:10 taba matamdagi hoduna Phougrakchao Ikhai police station gi manung chanba torbung sabal Phougrakchao Ikhai mamang lekai Phougrakchao Ikhai bazar tamna kuki khulai paibasina lepna minute kun lom nongmei ron kya Kapshinlakhre hari
Thaudok thophamdagi fangba pauna hai koki khulai paiba singna kaplakliba nongmei adu torbung maningda leiriba jalen fai kangbai maning torbung Govindapur dagi kaplakpa oirangani hari mafam aduda ngak senduna leiriba Central Force amadi State Force ki maikaidagi su handuna kapki Nongmei Kapshinlakhre thaudo atuda asopan yaukide panba yabadi torbung sabalda lanjina ruba imung tara manga hena changlaktuna leirabani loinana ngasi kaplakliba nongmei asi Assam Rifle chatpagi yaningda bagi Kukishingna tarokpa oirambasu yai haina thajanari Blood Man of India haina khangnaba differently able person amasu oriba Prakash Nadar gi manavta yoro Yatra gi saruk amu oina ngasi Imphal da thungnakre International Para Sport Champion amasu oriba mahana ngasi Imphal International Airport ta thunglabada Helping Hands for People Manipur taram oki mahana lakpagi matangda pangmising da hai miyoiba khuding nungsi chanana hingminaba amadi igi awatpana maram oiraga mamal yamlaba punsibo lamakhangda Pikhamnaba sidagi ekoi kanba ngamnaba igi unit amana miyoi ahungi punsi phauba kanba ngami haibasi khangminaduna miyoiba khudingmak pibagi wakalon asida infam oiraga lakpani lamdam asigi miyamnasu miyoibagi punsi kannabagidamak pibiu haiki ngasi mahak okpa aduda saruk yakiba Helping Hands for People Manipur gi President Premjit Moirangthim hai Prakash Nadar gi apokpa fangdabadagi lekide Masidagi mahangna voluntary piba hauraki haujik phawbada mahangna chama kunmari irak pikre mahaki pibagi matangda lamdam asida awareness pining bagi wafam phongdorakpadagi haujik lamdam asida thokliba irang asida santigi pawjelga lonina mahaki chama kunmanga suba asi irang leiri mafam asida piningi haina phongdorakpadagi lakpani Hayeng Jennings Blood Bank ka kusamnatna pibagi tharom pangthokani masigi matungda Babina Blood Center Sija Blood Center da chatkani amadi Helping Hands for People Manipurna lamdam asida voluntary blood donor chada kuntra oriba si chadi yankhai yohannabagi campaign amasu mahangna hawdoklambani haiki Tegi pirak targadi patient party na mi manga katani moina thiga dusi aduna moida yamna achauba burden nama masima thok kidoine aduna masigi target se koi phamna masahi ahum mari sida haitare mana sigi mission ma koi open to biramani adu makha tarakpada communities myam loimak koi manipur da dale tari myam se punna punjalaga koi se 50% sima yokonna bana target to jege to Political dialogue natana Manipuri issue asigi warashin purakpa ngamloi haina All India Trade Union Congress Manipuri President Dr. Moirangthim Narana phongdokre wafam asingasi union asina sinduna Manipur Press Club ki loktak hall da pangthokiba state level trade union convention ki tharom aduga mailina Dr. Narana phongdokibani Tharamatuda Manipur Human Rights Commission ki acting chairman Khaide Mani I2 ki president Dr. Moirangthim Nara General Secretary Laisam Shotin Kumar amadi Nupi Maru ki patron member S Sorojinina mathangsina chief case president amadi guest of honor oina saruk yaki Tharamatuga mailena I2 ki president Dr. Moirangthim Narana hai Manipur thokliba lan asigi warashin ama puraki hairabadi political dialogue natna atopa lambi amalaite lengak paibada yauriba political party khudimaki miyosina thamoi sengna hotnaba mathau tai loinana lan asina maram oidna miyokya relief camp singda chongjapam loduna wana khangliba amadi micham miyam kaya asiana yauraktuna awaba phibam Mabasi matau karamna tangdu leitaba lamdam ama ohennaba honnagadagi haibasi ekoi punna khannaninaba ama mathau tarakpasina ngasigi khannaninabagi thorom asi sinbani amadi chahi kyadagi Manipuri miyamgi lifeline oiriba National Highway anida atat akamletna athingba kaya pirakliba si koknaba Highway Protection Force ki provision asi Manipur da apply tawbifam thoi adubu hojik phawba lenga asina tawbidana leiri loinana tongan ba Sinpamda tabak suriba worker singda matik chaba makoyi Kushuman pibidabasina hingbada warak pakaya lakliba si semdokna chap manaba thak amada hingminabagi pandamda convention asisinbani haina su phongdoki Trade union ji laiba sangsthana ji thammiba ngasi convention ji sunudagi tolo khare hegat piyo suman yamandre haiba gakna teba social change ma puraknabagi
युम्बम मधु ट्रेड यूनियन की मूवमेंट असी सागलपे मनुंग लई सिदे कोई काउमिनब यादे ट्रेड यूनियन मापांगन कलंदना सोशल चेंज अफब माइकई दिला सिटीजन पुनमना ट्रेड यूनियन सिटी मापांगन कलंदन तोइना हाइबगी मेसेज अम पिनिंगदना नसी कन्वेंशन असी ऑल इंडिया ट्रेड यूनियन कांग्रेस ना मणिपुर स्टेट कमिटी सिंजब Manipur thok liba irang asina madam oidaga mayum makai thadok laga lanjenatuna hanjanba yadna leiriba miyoi singilam amadi maran mathum ngaknaba lengakna ain ama semba mathau tai haina India National Development Inclusive Alliance India Bloc Manipuri convener ki ese santana phongdokre ngasi Congress Bhavan da pangthokiba pau yufam amada mahakna hai mamang tha July ki tang kuntra da India Bloc Manipur gi convener gi oiba mifam ama moyang da pangthotuna irang asigi kudong chaba lauraga senjau paiba leba ki luchimba kyana mantikna na lam leiba gi thawong chatharli basi tingnaba lo ama semna lanjina duna leiraba miyoi singi lam ingkhol asi kanduna thamba mathau tai phongdoki Pau Informaduda Manipur Pradesh Congress Committee ki Working President ki S. Debabratan Hai Relief Camp asi DC kakna yengsin bada wan thokani Relief Camp sing dalaiba miyoi singda kari karamba compensation pi ba yaba ki haiba matam masida chanaba chapchaba lo ama semba mathau tai Haujik lamda masida thokliba irang asi yenghinabagi damak haukiba chahi lisingani kolhumdogi August tha da shemkiba Justice Gita Mittal na luchingba committee asi tha asigi August mangada tha taruk matam sangdoklagani committee asina lamda masigi mang takliba asi Gujarat riot amadi Delhi riot kagi namuna yenglaga piba yaroi maramdi matam asiga chunadaba ama oigani state ki oiba Lo ama semna tungkoina lo ama ekta onthok laga thamhobana chumgani haiki Linching aswasam brule iba linching lamching se na to chinna thamjing no maro he jiban khalli marbi aina India bona eta nga no aina mun nga to na aina ba ai asiang ka le lo ma ni to thai na ngasi base Isingi chawna awawa mayok nariba Hyanglam constituency ki tungan pa mafam sing Lamyanbe Enterprise ki Professor su oriba social worker Dr. Elangbam Amit Kumar na Administrative Committee Hyanglam ACM madi SDC kaksingi official singa pune yengsin khongsit aduda constituency asiki tungan mafam da koina chatuna ising thumjin khraba lofum sing amadi nga farm gi Haujik oriba mafam sing yengsin ki masigi mathakta Sekmajing Khoidum Primary School da hangba relief camp ta su Amit Kumar gi maikei dagi gas cylinder nipan yauna tungan bacha na thakna ba polam sing mating pangki masigi mathakta Hyanglam asida thokliba ichaw asibo athuba matamda hanthana ba administrative committee Hyanglam ga puna kusamna duna turel amadi khonglam singsu tengbagi thabak su chathaki ngasi khongsit aduga mailinena Amit Kumar na Hyanglam constituency gi mafam ayamba si haujik ichaw gi oiba awaba ama mayok nari haiba awaba si mahaki maikei dagi su committee ga tanaduna linga ki mari leinaba singda takshinduna mathau taba pangba yaba mating sing panghalagani maru oina ising thumjin khraba lofam amadi ngagi farm apu singda ehenba miing changhangani haiki Isingi chawna sokhalaba Kakching district ki sugunu esigi manungda leiba lofom sing amadi ichawna maram oidna turel kai khraba Kakching khunau amadi pangal tabigi turel gi phibam asidagi BJP gi mirep oikiba M Binod na lenga ki official singa loinena hakthengna chatuna yengsinkhre BJP sugunu mandagi thobuba sing yaungna chatkiba yengsin khongchat aduga mailinna M Binod na haukiba numit kharani asigi mamangdagi chukiba nong asina Kakching district da chawna ichawi awaba ama mayok nari maru oina sugunu acida su low pali chamanga rom isingna thumkhre nga gi farm kya su isingna thumduna nga sing chatkhre asumna lawmi amadi ngami singna thengnariba awaba kaya si mahakima kaidagi su lenga ki mari leinaba singda takhinduna mathau taba mating pihanna honaragani
Masigi mathakta ngarang kai kiba Kakching Khunaugi Tarang Tural ki mafam asisu makhatana Marilinaba Department Aramai Tengol amadi Pambai na luchingba UNRF ki lanmi singa punna ngasi makhatana menba ki thabak chathaduna mapung phan losilagani masigi dama mathau taba material sing mahaki makidagisu mating panglagani loinana pangal tabi tural da ising chawbana maram oiraga nauna saba thong diversion senthaki badusu mahaki makidagi Mari Lainaba Minister da Haijabadagi Belly Bridge amana hayeng fawda sadna miyamgi awaba kokhalagani loinana sigumba matam sadna toyal kaidna ichawgi awaba thokliba si thoknaba miyamna su yariba makai turel maru kok thokpa amadi turel da amul akai lang thabagi thabak asisu lepiu mahaki maikidagi su hauji Kakching Khunaugi tarang turagi mafam kayada turel mapal namthaba horokliba sisu atuba matamda lengang semjin hanaba thabak paikalagani haiki Concerned Minister ngani wala ni sem boina thagan de sina haijani Punjabi prajana waru wana ko no ni dangde ko si bel semu de koi lai minasi ado sigi thongja maru ba thongni sunu kendra da koi si sunu shero ko shantabi chapi karong bu yokdoi ni yam maru ba lambi yamani thongjina maram orga praja sing yam ware si kha thuna lo sin no hebno ai kanjin no te da ai tar pegim haijani chejana Mahila Sangeet Association Kakching Khunaugi na senduna Ministry of Culture Government of India gi Cultural Function and Production Grant Scheme gi sentang makada Mathura Braha ngasi Radha Govinda Mando Kakching Khunaugi da utkre ngasi utkiba lila si saknairaba scholar Naurim Chandramanina Srimad Bhagavata Mahapurangi Bhakti Ras ki wari paring amakhak lila gi mawngda semduna ibani lila siki screenplay amasung designer theater director KB Sharma Infani aduga lila adu takpi tambibana Kakching Dramatic Union ki director oriba Mayang Lambam Narani aduga jagoi gi lamjing lamtakpana oja Mayang Lambam Bijani lila asi Mahila Sangeet Association Kakching artist na sanabani thoramaduda Dr. Sri Mayum Nana Kumar, Principal Sibu Kumar Memorial Music College Kakching na athoiba mithung Naurem Nominika Principal Kakching Higher Secondary School Kakching na akhanaba mithung amasung Naurem Chandramani Scholar and Culture Activist na thoramapu aina saruk yaki Kangpopi District ki manung chanalariba Makhan Village ki ekar chama kuntra rompak chawba lamgi saruk khara Indian Army da pinaba Manipur lenga ki cabinet mifamna lauki bawarep chatnaba yaroi athuba matamda cabinet ki warep handokadabani haina khulasi ki khunjasingna taksilakle wato asiga mailena ngasi ayok Makhan Village ki khunjasingna wakat khongsit amasu chatuna lenga ki mayokta protest tokre wakat khongsit adu khulasi ki masing yamlaba khunjasingna khulgi akoibada Indian Army da lampiba yaroi cabinet ki warep handou haibana chingba pendaba kholau kya lauki kholau kya launa chatkibani wakat khongsat aduga mailena Makhan Village ki chief Kailam Dinang Abon Maina Chief Minister Nongthombam Birena luchingduna chaliba chahi asigi January 15 da fam kiba cabinet mifamna Makhan khulgi lam ekar chama kuntra Indian Armida pinaba warep naki hariba warep asi khungi authority amadi khunjasing tanaramdana laukiba warep ni maru oina lenga ki khongtang asi Ministry of Defense ki makhada koringaida leiriba All Airfield asi laushinaba pandamda mafam asita thamliba Central Military Force hongdokpa yanabagi chatharakpa khongthangni All Airfield laushinaba honabada Makhan khulbo yonthokpagi thawongdi khunjasingna yaba ngamloi mahangna makha taradna Makhan khulgi lam asi mamangdasu ekar marfu taret ki lamgi saruksu namfuda leimakong armida pithokpa leikre madugi compensation ngasi phawa pidre Mathakta Indira Gandhi National Tribal University Regional Campus Leiriba Lam Ekar Chahum Ama Asisu Lengakna Makhan Khuldagi Laushin Kibani Makhatana Makhan Khulgi Authority Amadi Khunjasing Tanaramdana Amukhana Indian Army da Lam Pithok Nabahona Ribasimak Miyubagi Hak Matpani Maramadna Lengakna Laukiba Cabinet Decision Adu Atuba Matamda Handokadabani Karigumba Handoktrabadi Logi Mateng Laubaga Lonena Makal Kyagi Akanba Khongjang Changsingani Haina Jakshin Warol Tamnakle Government
सुमाइना विदाउट परमिशन दा कुसी तौरगा सुमाइना लौनिंगाई होना बिबसी अखोई दिल्ली कंडेम तवे हाइबसी ngasi उज्जबनी अदुगा सी गवर्नमेंट नासु असि फजना तानाबियो अखोइदी पीसु पीरोय अखोय असि अदुमाइना अगेंस्ट अदुम तौरा लेगनी हाइबसी आई खुंजा gi muhudda ningthau ama oina asi akanba condemn oina hongdokjabani Churachandpur Medical College ki maharu singna thingnariba awaba sing lengak na miding changbiyu haina ngasi kyam gaida leiba COVID hospital da wakat mphum ama chathakre haukiba chahi lisingani kulhumdogi me humdagi thoklakhiba irangna maram oiraga Churachandpur Medical College da mahi tamniba mahiroi chama marfu humdoi lanjinarakna hojik Jenims da makha taba mahi masing tamduna leiribani adubu mokoibu takpi tambi bagi oja watpa lefam sing khudong cha da bakaya mayok nabadagi ngasigi wakat khongjing asi chathabani hairi Chathakiba wakat infamaduda saruk yakiba mahairoi others maitaina hai mahairoi singbo takpi tambi gadaba oja singi awat pakaya amalaibana khudong chadaba kaya mayoknare department amada supnatagi faculty ama natraga anidagi hena leitabasu yauri loinana head of department associate professor amadi assistant professor na chingba leitabasu yauri masida sunatana Sahi asigi November da final exam pangthok kadawrabasu Department of Pathology ki critical phase 2 subject ki oina faculty amata leitabana mahairoi singda yamna khudong chadaba ama oihele pharmacology amadi microbiology ki oina su senior resident amakhakna theory amadi practical ki class tawduna leiri awat faculty sing asi hapinaba kyarak hajakrabasu ngasi phawba thabak oina pangthoktana leiri loinana ayamba mahairoi singi leifam hostel su matik chana pibidri ST amadi AIQ nupi singi oinadi Jenims ki girl hostel amadi takyel park ki sai hostel da lehali adubo lemhoriba mahairoi singi masana chatpagi pesa su puthokchari hariba hostel fee asi admission tauba matamda yawkraba amani phase 2 gi mahairoi sing clinical posting idamak Kyamgai COVID hospital da pangthokli adubu hariba hospital asida patient yamna leitabana mahairoi singda clinical exposure ki kudung chaba wathale nakal amadana Thobal district hospital amadi Bishnupur district hospital tamna chatpada matam changbana masidasu clinical exposure mapung phana phangba ngamhandre maramasina mafam chaba amada mahairoi sing asigidama hostel ama sinbi bagal lena makoina thengnariba awaba si maileinabasina yengsinbiu phongdoki ngasigi wakat infam aduda mahairoi singi awar pasing fangalu haina kholau kya sulauki View haijabne haitare akhoi gi Imphal gi campus sida akhoi gi faculty masing watpa department khar da faculty sulai litaba department khar da faculty ama katang run tawba assistant professor staff sing under staff oi haitare aduga loina na akhoi gi basic need yauri ba akhoi hostel bu ero clinical posting bu ero aduga akhoi gi practical da awat leiba adugi practical gi sign tawbina bu leitaba mayam asi concern authority sing da akhoi meeting sing je pusan biraga akhoi gi chhatra sing gi punsi bu nungsi biduna matik saba akhoi step sing lokhat piu haiba wafam ni thamse Thobal College ki Humphumathui Shuba Foundation diga loinena Taramathui Shuba award ingthopagi thoram ama ngasi college asigi multipurpose hall da pangthokre Thobal College Teachers Association na senduna pangthokiba thoramunduda college asigi principal professor M Bina Devina athobi mithunglen TCTA ki president S Ipoyema Singna Thoramapu amadi English department ki head associate professor Dr. K Tesrani Devina akhanaba mithunglen sing oina saru yake ngasigi thoramaduda tongan ba miyoi singna katpa manasing Manipuri University na loba BA BSc exam lisingani kunmari quiz competition lisingani kunmari da makong matang tarak laba mahairoi singda lanthoki lonena NSS certificate singju yenthoki athoba warolda professor M Binan hai mahairoi khudingmak hotbu hotnarabadi ngasi lanthokliba mana asi loinamak phangba yai mahairoi khudingmakna punsida mai paktuba phawba hotnaba leploigi haiba wakhal thamsi NEP 2020 satnarabani na school kabagi changasi chada humfudaram manga sudrabadi exam thaba yadaba khakta natana lenga ki scheme sing haibadi scholarship na chingba amatagi khudongchaba phangba yadi haibasi wakhalda thamgadabani haiki Thobal district ki Thobal Khunau da leba nupi khunai chawkhal lob
NKCLL linkhatkibagi chahi ama mapung farakpagi ahanba mapok kumon ngasi pangthokhibaga loina tongan ba lamda thoidok hendona mai paklaba singbu okna pungning thawgatkhre nupi khunai chawkhal lupna Pioneer Unity Club PUC Thobal khunauga kosamnaraga senduna Thobal khunau market cheta pangthokiba thawamaduda Thobal Municipal Council Ward number 18 ki councillor M Rabina Thoiba Mithong NKCLL ge president Tibina Devina Thawamapu aduga PUC ki president W Pahari khunai kanbaluk ki president W Maipak Devi Thobal Khunau Maira Paibi Ahal Oidabi members sing L Malika Devi L Rabina Devi M Inaubi Devi D Tombi Devi amusung Lekaya Dugi Ahal Oidaba sing M Sanathoi amadi T Sar na chingba singna akhanaba mithunglen sing oina saruyaki Tharomasigi saruk ama oina lekaya tudagi UPSC na loba Central Armed Police Force ki Assistant Commandant CAPF ACS exam lisingani kulhumdoida All India ki oina chamag humfunitoi rank talakiba Raisum Kavi Chandra amasung North East India ki ahanba oina Journalism and Social Work ta Iconic Asoka Award lisingani kunmari Iconic Honorary Doctorate Award lisingani kunmari in Journalism Iconic Peace Achievement Award lisingani kunmari International Achiever Award lisingani kunmari amasung Indian Icon Award lising ani kunmari pidna ikai khumnarakiba Dr. Maibam Amarjit Makoi Anibu Club Maira Paibi Lekai Miyamna Achamba Kudol Potsing Damduna Pungning Thawatki Loinana Rabi Chandra Masung Amarjitna Makona Kamdawna Hauraki Mahai Masing Tambagi Kanaba Amadi Karamna Honaduna Makoina Ngasiki Mai Pakpasi Orakliba Pibam Singi Matangda Pungning Oiba Wafam Miyamda Thamki Manipurda hawjik thokliba tha 15 suraba irang asigi awaba kaya thengnabata natna LPG gas phangdabana miyam awaba kaya mayoknari mari leinaba authority na miyeng changbiyu haina Bisnupur akoiba apunbelub Balgi Women Wing Secretary Hamom Tomsat Nabina lubasina sinduna Bisnupur da pangthopa pawgi pham amada phongdorakli mahakna makha takibada Khongnang Gas Agency Consumer Oriba Balna Koliba Mafam Singda Leiriba Miyam Pumba Gas Phangdabagi Awaba Kaya Mayoknari Adubo Black Tadi Gas Asi Lisingani Chawada Phangli Phangliba Gas Asi Kamdawna Karamna Phanglibano Haibdo Mari Leinaba Authority na Miyeng Changbiyo Loinana Gas Ti Phangdana Khongnang Agency da Consumer Oina Leiba Miyoi Khara Subsidy Oina Gas Ti Sunglo Lodana Subsidy Changlak Libasi Karamna Changlak Libano Prime Minister Narendra Modi na Ujala scheme gi makhada nupi obi kayabo maikhu khuhandana chak thongduna masamo fana leinabagidama gas phanghangani haikiba dubo thokliba irang asi haurakpadagi ngasi phawba scheme asigi gas phangri loinana Manipurda thokliba irang asida miyam pumba khamthengna wanariba matam asida gas phangdabagi Singda kaduna singchanba chatuna awaba khangba yaba matam sunate maramasna maileinaba authority amadi lenga asina midyeng changbiyu haiki Balgi Pamaduda Balgi Women Wing President Obina Devi Balgi Secretary Takhelambam Bikram Amadi Atai Thomi Singsu Saruyaki Kumja Lisingamaga Chamapan Marfuma Thoida Linkatkiba Kumbi College Asiki Hauji Oriba Piba Masidagi Hena Chawkhat Lambida Kumang Chawkhat Naba Pandamda Khananainaba Mipam Ama Kumbi College Employees Association Amadi Kumbigi Local Leaders na Sinduna College Asiki Conference Hall da ngasi pangthokre Khananainaba Mipam Maduda Kumbi College Employees Association ki President su Oriba Political Science Department ki HOD Lechombam Gopal Kumbi Municipal Council ki Caretaker Chairperson Wahingbam Priyoranjan Hanagi Vice Chairperson Loitongbam Babita United Peace Coordinating Committee Kumbi Asigi Vice President Wahingbam Sarda Mathematics Department ki HOD Yumnam Devanandana Athoiba Mithunglen sing oina saruyaki Duga Mailena Kumbi College Employees Association ki President HOD Political Science Leichombam Gopal na Phonglukibada College asiga contemporary Oiba College kaya Government College oikre adubo Kumbi College asidi ngasi phawba oiba ngamdna lairi ngasi phawba College asigi governing body na College asigi full fledged College oina bagidamak honari Oja singna lai takpham thokpa ta u hai aduna makhoida Thajaba thamduna
lakibani adubu lisingani kunmathoida college asi conversion taunanaba process tawbiki haibagi che changsu mafam amata khangdabata natana college asi gi fund kayasu misuse tawre haiba chapchana April thada khanglakpadagi college asi gi governing body ga local MLA yauna phamina rubada college ki fund asi mafam lana leide haibasi governing body na yajakrabani mahakna makhata kibada college asi gi conversion gi process amata tawbiramdaba lenga asina uhai ama phauba haibiramdaba tarokliba aranba kayasna college asi gi governing body matam shuba sudaba college asi conversion tawba yanaba anoba governing body ama semba haina yanatna July 19 da election notice thokibani adubu thokiba election notice ta donor list yautaba haibasi laibak thibani maramasna college asigi chakhat thorang karimata taramdraba Muising nangna semgadoriba governing body asida yawba yaroi kumbi praja miyangi oriba college asi chawkhatnaba local MLA ga tanaduna thabak thorom kya paikhatnanaba thorom asi pangthokpani haiki college ji run to riba teaching masunan teaching staff sing asiga punna college ji ki bakha ta tungam chakki ya phagada to kari tawraga phagada ge habase aikoi hojiti local MLA su lerbarina maga tanaraga makha tana aikoi gi sanction bi anadu gi lambi do madu semin na ba madu gi warep lomin na ba madu gi poram yamin na ba gi tamak tanga sigi meeting si tawjabani ngasigi mifamduda saru yakibasingna donor single list yaudabana thokiba election notice na handaba governing body na makoina college ki fund lana sizinakre yarabanina lana sinakiba college ki fund gi senpam lakliba tang kun fawbagi manungda kumbi college employees association da kushina hanba karigumba sinartragana logi mating loba college asi government gi onaba kendra ki MLA S Premchandra da haijaba hana yauba general body gi miyoi anoba semlakadaba general body da yahondab haibena chingba warep kyasu loki hari lamdam asida pokpadagi siba phawda pangthokliba thoramsingda honglakliba amadi masina khunai piriba chaitingsingi matangda khananabagi mifam ama lakliba August 10 da pangthokadauri hariba mifam asida leibak miyam pumnamakna saruk yadna honglakliba sing asi semdoknaba warep lawminasi haina organizing committee numinini khananaba mifam convener longjamsa sanathoi pibana phongdorakli waphamasing asi Manipur Press Club ki Thangjing Hall da pangthokkiba pawgi mifam amada longjamcha sanathoi pibana makhatana phongdokkibada lakliba August 10 da Palace compound da leiba City Convention da pangthokadoriba miyamgi khananenaba mifam asida Manipur gi mafam khudingmakta leiriba mioising loinena CSO amadi lining laisungi lusingbasing club organization khudingmakna saruk yabiu hariba mifam asida pokpadagi siba phawda pangthokliba chatnabida honglakliba sing asi semdoknaba khanagani samna hairabada luhongbada sel yamna changhalakpa photo kapada sel yamna changnarakliba asina jingbasing asi matau karamna semdoksigi haibadu leibak miyam puna khanaminasi leiriba thoramsing asida sel yam changdana karamna pangthokani haibadusu khanagani haiba mifam asi wakal manaba lup kyana punchelaga senbani loinana pangthokliba thoramsing asida lamdam asiga chanadaba kaya yauksilakliba asisu semdoknaba honasi semilon asuk waringi marak asida asigumba tawba si maram chade mifam asida miyamgi oiba wakalon taraba matungda warep lawminasi leibak asigi loinana tungi mirol amadi semilon khanbiduna mifam asida miyam puna saruk yaminasi haina su phungdoki khandalakpa adi adigi luhongbada camera ka hena kapsalakpa adi mangani sakobada kogi sakobagi mafam dara kapada natana mafam mada chalaga film ngoro yaman namjalakpa adi sel thaba utha lurakaba isai satpagi mawong su ayat pasi pudama se peleba amyang galoina raga akoi madu ama ating tintok tinjin madu tawbai tamna tawbi midday meal scheme ki makhada lenga ki school singda cook oiba singi thagi honorarium hingat piu haina matam kya gi mamangdagi tanduna lakpa demand lakliba Manipur Vidhan Sabha ki mifamda puthok piduna khanabiu haina Thoubal district cook union lenga da takshilakli
ngasi nungthil Thawalda Kukishingna wakat khongsat ama chatki wakat khongsat aduda saruk yakibi All Manipur Cook Union Thawal District Branch ki luchingbi Kangaba Malayana Hai Manipur lenga ki makada chahi kun hena midday meal scheme ki makada chak thongna lakliba Kukishingda piriba honorarium asi matam ga chanadre yamna pikmale honorarium lupa lisingama si fawa pibidaba tha taramanga fazilakle Kukishing kokta khut hapnare athuba matamda pithoktana leiriba honorarium sing asisu pithokpiu loinana thagi honorarium asi lupa lising tarada hengatpiu Kukishing na thengnariba awaba amadi taliba demand asigi matangdasu DC Thawaldasu khangankre All Manipur Cook Union na matam kyagi mamangdagi taliba demand Manipur Vidhan Sabha gi nongjumi famda puthokpiduna Kukishing da piriba kusumal asi athubada hengatpiu haina lenga ki pun chingsilakli Kali ama da korok te puna puna pipi banata ba tha ani ke tha ong piraga jisu honorarium je tha rama nga din preting lai ba si ko ko na khut thobi de ba ade ku si jo ko korok chin da de hanga piu tuba matam da akoi na hajari je akoi san si na so ko hajara bani nongjo mi pham si de putho ga ko MLA sina amta ko ji khana bi ba da akoi ku ke wa ba se amtang amtang bi ona sarkar ku ni sim sanjari World Meeting Council Central Executive Committee ki hanagi chairman oiramba Haikhruzam Navasyam amadi Secretary General Yambem Arun Kumar Meitei asi World Meeting Council dagi tanthokiba miyoi singni makhoina WMC gi ming siznaduna thabak tawriba si tawdanaba amadi media house singnaso WMC gi ming siznaduna miyamda pau sandokliba si tawbidanaba haijaba laikhre Makhatana WMC gi ming siznaduna Haikhruzam Navasyamna taroklabadi lebak miyam mamangda amuk hana khongdaraktanaba thabak tawrakani haina World Meeting Council Central Executive Committee spokesperson Navakishor Yunamna ngasi Jiribamgi PWD Guest House ta pangthokiba pawmising unaba amada fongdokre Spokesperson Nabakishor Yumnamna Makhatana Haikibada World Meeting Council Central Executive Committee ki Chairman Oringaida Haikhruzam Navasyamna Silcharda WMC ki Patron Member Oiribi Nupi Amagi Mayumda Yamna ikainingai oiba amadi WMC gi ijat chokpa thabak kya tawramba du gyan tarakani khanduna WMC na ngashi phawba asum yengna lakpani adubu WMC gi ming sizinaduna thabak kya tawrpasna maram oiraga so cause notice thaduna masada khangalabasu reply halakri maram aduna hauchik legal process athaba haure karigumba WMC gi ming sizinaduna thabak makhata na tawrlabadi asida hena akanba amadi miya mangda khongdadanaba thabak lokhatkani haina fongdoki ngasiki pawgi mfam aduda chanasam lalmani president WMC Juribam District Committee Mutum Gunadon Joint Secretary Assam State Unit amadi Nongmei Kapam Samuel Finance Secretary Juribam District Committee su saruk yaki Ikhai warn tawjari kariguma mahakna hojik phawba World Meeting Council ki ningsinaraga asum magi activities tathaba taragadi ikhai mane expose tawgani amasung mahak samaj mamangda mathong lepagi adu phawba ma ngamdangki gamlei asiyar hakini National Manipuri Progressive Front ki Board Khola Masa Committee ama semkhre Board Khola gi Kamarbon Nongpok Mandopta Kabita Sharmana mifamapu oidna pangthokpa thoram amada National Manipuri Progressive Front ki Board Khola Masa hasi semkhibani Kamarbon Rising Youth Committee amadi Purandarpur Mitei Ex-Servicemen Association na punna sinkiba mifamaduda NMPF ki advisor RK Sanatomba working Dr. Maimom Santi Kumar, General Secretary Manikumar Thoksom,
Secretary Ajit Mitei amadi Vice President Arun Singhana maru oiba wa kaya ngangki mioi kuma thoina saba NMPF Borkola Masa asigi President oina Kavita Sharma aduga General Secretary oina Aits Manichandra Khanki Thoramda S. Brajakumar amadi Dijen Singhana maru oiba Thaudang Loki Lupki Working President na Diliba Miyabo Thagat pa Phongdo aduna haikibada Sotharaba Mitei Kanglup asigi socio-political amadi economic upliftment ki damakta changchinba khongjang asida miyamna sogatpi basi yamna laibak phabani nauna khallabi branch ki president Kavita Sharma na National Manipuri Progressive Front na mitei kangbugi damak changchinba khongjang da miyamna sogatpi haike Bangladeshi interim government gi head oina Nobel laureate Muhammad Yunus ngasi wasak logani hari mahakna miyam da hingsa tawdana ba ingna chikna leina ba appeal tawki anoba mai pakpa si khwaidagi aphaba du sizinagani haina sufongduki authorities na leba si oriba law and order gi fibam laksinaba honari army chief general Wakir Us Zaman na haikibada interim government asi Government ngasi numidang pung nipan tabata wasak logani advisory council gi member tara manga legani general Zaman na makhata na haikibada armed force na chahi marfu mari suraba UNESCO angamba thakta mateng pangani government na lokhatpa reservation policy bu yaningda badagi Bangladesh pumna makta protest thaki maduna maram oiduna misimina yarakpadagi Prime Minister Sheikh Hasina fam thadok lega lebak thadok lamki Yunus haujik Paris leri mahak halakpaga Bangladesh Nationalist Party BNP chairperson amasung hanagi Prime Minister Khalida Zia ga unagani hari Khalida Zia house arrest tawna layambadagi leya popanamita thadokibani Aribada Malayo Pau Amukhana Kuki Kulai Piper Singa shoes extend Toroki Dabasi House Ki Waripo Ikhai Kumnabagi Oigani Kali Haina Chief Minister and Berena Phougrakchao Kuki Kulai Piper Singa Phougrakchao Ikhai Torbung Chavalda Bomb Yaona Nongmei Kapshinlakhre Kangpopi district ki Makhan village ki lam ekar chama kuntra rom Indian Army da pinaba India Manipur nga ki warep ki mayukta Makhan village khunjasina wakar khongjang chatkre loinana Nobel laureate Muhammad Yunus na Bangladesh ki interim government ki head oina wasak lawragani ngasigidi image bodam pijaba matang asel losinjari meeting tabri bisingbo amukha na kurumjari